Manipur gi isu national level da lushindana bohona basangi red land da lairiba Manipur Rasbari thugai ki bakandem tawi en biren BJP asi regional party amanati national party am oibana Manipur gi lairibi isu kudimak national level da lushindana bohona ba mathoktai amaromda Shillong gi red land da lairiba Manipur gi Rasbari thugai ki gi thawdo adu akan mamong na kandem tawi haina Manipur da popular government am lingna ba Delhi central leader sing da unaduna wari sanaru raba matung ngasi Imphal halakiba former minister N Berena Imphal airport ta permission gu unaba ma da phongdokri mana makata na haikibada handak Delhi da central leader sing gu unakiba tu da BJP MLA singi delegation aduna kangloki irang na maram oiraga lanjelaktuna tuan ba relief camp da lairiba IDP singi issue national highway hangdokna ba amasum popular government ma lingna ba yauna tuan bi issue kya pukhatuna taksilamki Manipura Tangdu laitaba masum santi lakna bigi isu sin ahan ba miyeng thamduna central leaders sing wa khanaki makata na central leaders sing kari phirep lorakadagi haibadudi state representative sing ga khanaraba matung lepkadabani delegation adugi Delhi khongsa si maru oina Manipur matam sangna leiraklaba wathok sing asi loisinduna athuura political science ama lakhanana bohona bani Manipur si India gi part amani aduna lairibi isu kudimak national level wari sanaduna loisinana bohana basangi Manipur miyam na pamliba masum BJP gi MLA singna pamliba sing adu central leader sing unakiba duda mayek singna thalmki mamangdana sarkar dissolve tawduna PR thamgadabani duga haujingna amuk PR dissolve tawgadabani haina panglaw lawgadaba party adu BJP nati state sigi law and order gi phibam adu yenglaga PR lawthokadabani majority laire haiduna pangdok tawba yabasu nati majority lairabasu PR adum thami Manipur da PR lenga klaikhiba si taragani thorak sure miyamgi punsi amasum lantum ngak senba haibisina khwaidigi hena maru oi center gi mekedi gi hauji oidiba law and order gi phiba machine ningthina observe tawraba matungda lawfam thokpa warep sing adu lawrakadaba naiki amaromda Manipur gi itihas ka sagon nariba Shillong gi red land da lairiba Manipur Rasbari thugai khibagi thawdo adu busu former minister sin yamna kana condemn tawki Rasbari asi Manipur gi history amasum identity represent tawribani asigoma itihasik oiraba mafam ama bu thugai khiba haibisi thamoi sokna noaiti Shillong gi Rasbari gi lamasi ai khoi gi mingda leramdi English singani ga taraga treta magna minister he oirakpaga hairiba mafam asi kannana bohona khibaga loinana sahi edugi jun taraga mapanda GAD CE duna mafam asi sahi kunthra gi list lauduna crore taraga mari sang na hanagi structure asi shoktana akai toi thoktana ba semjin ba amasum nauna guest house ama sana ba process luslamki adubu matau kram na asigumba heritage site ama thugai khibano habisi angakupui thawdo asigi matang da sabsa ba inquiry tawduna CNRI bisingi mathakti action launa ba ma ki maikidigi sabsa na action lawgane haki M Tomsau Higher Secondary School gi principal transfer tawbigi mayokta mahairoi singna khongjang sangsingkhri mahairoi mari sokli mayang Imphal da leiba N Tomsau Higher Secondary School gi principal Laisram Sunita transfer tawbabu yaning doba phungdoktuna ngarang wakat mi phama masung khongjang kya sangsingkhrabasu mari lainaba singi maikei digi response amata piraktabana maram oiraga ngasi school asigi mahairoi sing akan ba protest atakhri hairiba khongjang adugi manungda school gi polam sing haibadi bench amasung desk na singbi school gi main gate puthoktina sarak mai thakri mahairoi singna sangsing kiba khongjang aduna maram oiraga mayang Imphal gi mayai lambi gi sarukta ngayak lambi thingduna gari sing salan khidri adubu mayang Imphal police ki osina lusingu timama mafam madura laktuna yengsingkhre loinana mahairoi singna main road ta mai thaduna protest tawribadu control tawna bo honabada police ki mekei digi tear gas amasum rubber bullet ke akaptuna tankhaina bo honaki thawdo odu mahairoi sing gi mekei digi su police tamna nung thajinduna nakalani gi marakta sauna munaki thawdok thokpamda mayang Imphal police station gi masamak laktuna irang adu control toraba matung mahairoi sing adu classroom da hoijinki loinana ahenba CRPF ki posting chu school asigi akoibda deploy tawduna pamdaba thawdok sing thoktana ba section thorang sing lokatki mahairoi sing irang adu control tawna ba tear gas kap ki baduda mahairoi mari aso opananki soklaba mahairoi sing 11 class tamliba kanan angom 12 class tamlibi buyamayum tabasum
क्लास 10 तमलिबी CS इसन थोए मसुम क्लास असमकी महिरोय तखेलामम पूर्णिमा कवी महिरोय मरी एसिकी मनुंगा अहुमदी खुदोंग थिनिंगाय ओइद्री अदुबु महिरोय अमदी का हेना सोकपना मयांग इम्फाल PIC दा लेकतनरबा मतुंग मेडिलेन की एम्बुलेंस रिम्स रिफर तौरे अमरोम खोजंग असिगा मरी लेना वांगोई ZEO आरामबम अनंत कुमार लाक्तुन यिंगसलखी लोइना महिरोइसिंग वारी वाताई सनखी लोइना माकी माइकेदी अंगम थाक्त होनादुना ट्रांसफर तौख्रबा प्रिंसिपल अदु स्कूल अदुदा अमुहन्ना थारक याना होटनगी हाइना थाजब पिरमखी हाइरि डॉक्टर युमनाम लोकेंद्र की युम की गेट नोई कापसलमली ngase anganba pung mangarom taba matam Imphal Police Station ki manungsana leiba Oripo Yambem Laikai da leiba Jenims ki retired senior dermatologist Dr. Yumnam Lokendra ki yumda yum gi get sakang da bising nongmai round ama kapsalamni thawdo odu kanana kari gi damak sa tharam libano haibda hausu phabi ki oina loop amatana claim torak pa leitri amarom da thawdo odu bu yaning da ba phungdok tunanga si Oripo khuman them Laikai काम देबो लेरक मसिन दा वकत मिफम सतखरि लोइना कनाना करिगी दमक असिगुम थवोंग सथरम लिबनो हाइबदु सेंगदोना बदाबी तोखरि खोंजंग अदुगी मतंग दा ओरिपोक अपुन बलुक की मेंबर अमसु ओरिबा मेना मानबी हाविम ग फोंदोखिबदा डॉक्टर लोकेंद्र की युमदा असिगुम अकी तुजुंग पिरमबेगी थवदो असि यानिंगि करिगुम पिएंदबि यानिंगदब लैरब सुगरी सनदुना मस्किउ वारोइसनम पुरना बहोनसि मी कुंगना ताबा मफमदा असिगुम थवदो असि अमुहना थोवन बिगनो हाइखि अमरोमना डॉक्टर लोकेंद्र की युमना सकंगदबसिंग नोमै कापसिलम किबा थवदो अदुगा मरी लेनना इम्फाल वेस्ट कमांडो की OCCS गुणचंद्रन लुसिंग टीम अमना मफम अदु लाक्तुना हकथेंगना यिंगसिंख्रे सकंगदबसिंग नोमै कापसिलम बादु डॉक्टर असिगी गेट नोमै मरु अमा पानबिगी मफम लै नोमै कापसिलम किबदु CL की डिमांड ग मरी लेनना ओइरंबा याय हैरि बिहार की असेंबली इलेक्शन की NDA की सीट शेयरिंग द सही अनबा लैरंबसिंग लोइसिंख्रे मथांग था नवेंबर पांथोकदोरिबा बिहार की इलेक्शन की मतंग सरकार पाइरिबा JDU अमसुं BJP की मरक्त साउना मुक्नबा लैरंबादु वारी सनदुन यासिनबा पुरखरे इलेक्शन असिगा मरी लैनना BJP की जनरल सेक्रेटरी विनोद पाउदेल सोशल मीडिया थगलखिबा वरोल अमदा सीट चनिगा निफु लेबा बिहार की असेंबली इलेक्शन असिदा BJP अमसुं JDU न सीट चामगा अमदा लंबा तौरगने NDA की पार्टनर ओइरिबा लोक जनशक्ति पार्टी राम बिलासना सीट कुनगमापन राष्ट्रीय लोक मोर्चा अमसुम हिंदुस्तानी आवाम मोर्चा न सीट तरुक लंबा तौरगनी सीट शेयरिंग की मतंग NDA की पार्टनरसिंग की मरक्त यानदब कया लेरमदु ngasi न्यू दिल्ली दा लेबा BJP की हेडक्वार्टर दा एलायंसिंग असिगी लुसिंगबसिंगना पुंग कया सुपना मीटिंग पांगथोकलबा मतुंगदा यासिनबा मपुरखिबनी एलायंस असिगी मरुओइबा पार्टनर ओइरिबा BJP अमसुम JDU ना मखोय ना हाना कैंडिडेट मसिंग खांगदोकनबा लेपनरंबा फिरेप अदुदगी खरा हंथरगा मेन पार्ट अनि असिना सीट चामगा अमा लंबा तौनबा हाइबसिदा यानबा पुरखिबनी इंग्लिश अनिगा कुन पांगथोकिबा BR की असेंबली इलेक्शन अदुदा BJP ने सीट चामगा 10 लंबा तौबद सीट 13 माइ पाखिबनी अदुगा JDU ने सीट चामगा 15 लंबा तौबद सीट 94 खतमक माइ पाकपा ngamkhibani अमरोमदा कांग्रेस का पुनः चटमिनरिबा ग्रांड एलायंस की ओइनदी हौसुक फावबु सीट शेयरिंग की मतंगदा लाइखाई तानबा ngamdri मसिगी मतंगना न्यू दिल्ली दा RJD की लुसिंगबा तेजस्वी प्रसाद यादव अमसुम कांग्रेस लुसिंगबु राहुल गांधी ना वारी सानरबा याय ओइरक्लिबा फिबम असिदा ग्रांड एलायंस की पार्टनर अम ओइरिबा विकासशील इंसान पार्टी VIP की प्रेसिडेंट मुकेश साहनीना यामन कन यनिंगदबु फुंदोखरे अदुमपु इशू असिगी मतंग वारी साननबा RJD अमसुम कांग्रेस लीडर सिंगा वा खननबा दिल्ली ते थुंखरे हारि PR गवर्नमेंट पोस्टिंग पीबेदा फाइरेंग तुरेंग तौरकपदा पेनरक्तरे कैडर पोस्टिंग दा जूनियर मयाम हापसिनबा रूल नयादी मणिपुर गवर्नमेंट थासी की मपन थोकिबा पुलिस ऑफिसर खरगी ट्रांसफर अमसुम पोस्टिंग की ऑर्डर दा IPS की कैडर पोस्ट जूनियर कांगबु अमना मेंसिनदुना फाइरेंग तुरेंग तौरकपदा पेनरक्तरे मणिपुर पुलिस की पोस्टिंग की मफम सिंगसी IPS न पुगदबा अदुगा MPS न पुगदबा तोखाई न लै मसिगी सुमथक्ता ngakpa mawong ama angakpa mawong ama additional SP in charge oina amu puhanba aduga sahi ani phadringei da amuksu SP in charge oina puhanbigi thawa si nauna pungning thawalakli pausna makhata na hai senior oiraba IPS MPS mayam amagi service ningthina sisinabigi muhutta CID special branch crime branch amadi pangai da leiba Manipur Police Training College da sabul namsillaga thamdi makhoi buna kanada boina khali
aduga somdana ngarang khaktamak IPS phangkiba kangbu ama additional SP phawba confirm tawdringai SDPO da leiriba kangbu ama in charge oina mathang promotion pikhalak angakpa mawong mayam ama thuali asuguma thawong singa si rule gi wangbada tawba khaknatana experience ama leitriba mapandigi lakpada ngariba police officer singda pawning thawat kadawna tawrakpasi police officer mayam amadi thamoi kainari PR manung oibanina police personnel sing asan mirai naidana miyeng sanglakani amasung makhoibu mafam chabada posting piraga thabak tawholakani haibigi thajaba punamak Manipur gi governor na arema tahali hiramasigi matangda government asina amuktang khantabiraga cadre posting da pham mention biba amasung senior sing thabak ta sijinabinaba appeal torakli physiotherapist Rita Makokta thangna hanjin2 thillaga hatkhi lakh 15 pukhi Impal Police Station ki manung sanba gas school singam kha mar lairakta physiotherapist angom ningol asem ongbi Rita se humfugo tret masagi meyum thangna makokta hanjin2 thindun halam khibane masum ma halaba matung yum adudagi lupa lakh 15 rongi selfam miat pasing adunu pukhi haina thajaba ya pamdagi phangwa paun haidi pausina makhata na hai mihat paduna nupi edubu minungsi masiat amata yauduna tamthina halaba tungda mi hat pada sijinaba thang adubu yum adugi besin amada samthoklami maksu makhut masa ningthina hamdoklaga khudam changdam oibising mangananaba CCTV camera gi hard drive adu supuro sakhi yum adudagi sana ama phawba pukhidi miat pasing aduna pukhiba senpham sing adugi manungda lupa lakh 16 di maruki sel phangani mihat aduda sienariba miyoi sing phaw haiduna laikai gi miyamna wakat mi pham khriari PDA gi sengda warol mayek sengde Capicon Shillongi Manipuri Rasbari thugai khibigi matangna PDA ne sengdorakli bidu mayek sengbu watli haina Kanglei People's Confederation Capicon na phongdorakli lobasina thadorak chirol aman hai sahi sugadabagi UNESCO na World Heritage Site amu oina lathoktrabasu Manipuri singi thamoi da Shillongi Rasbari haibisi thamoi da haktuna laikhrabani Sai khudingi October tha yorakpada Manipur amasum India ga loinarakpa mari edu maina isingna samduna kokleroidaba Manipuri puari gi taka amani asiguma puari se Shillongi Manipur Rasbari na ngasi phawa ahingba puari ama oina lengdana lairakpani PDA na numit kharani gi mamangda urfulta na thugai khibadu Manipuri singi thamoina khangna leibangamdi isamaki puari miraibi gi thong adu kanana tawbano haina mekei kyadi gi hangna rakhe dubu haujikti PDA na marolo lakli hiramasida sienari bisingi mathakta matik sabe exolo khatpam thu haina su sirolo sina makhata rakli website ta thaknabi ising phangal le hairabasu thongju AC gi khongman GP da hakthengna yengsulubada phanglamdri kumjai lisingani ga taraga mapani August taraga manga da leiba asigi rural area ki yumthong khudingna thaknabi ising phanganaba India lenga na hokiba jal jeevan mission JJM state sidadi miyamda phangandana haina thokhibagi mami sauna tare JJM scheme gi matana Lok Sabha gi MP Bimola koijamna miyamda ising phangandana phangale haiduna minam le haina phungdokhiba lekre loinana tuan mapung kya du su thaknabi ising phangdana website ta thokliba list aduda maming yauksillam le habegi wathokya social media sing da su thagalakpa lairibani hairiba JJM scheme gi beneficiary sing gi maming matha sing adu website ejalshakti.gov.in JJM citizens corner balance information.aspx asidi yauri asiguma miyam gi hakmat pagi thawdo asi thongju assembly constituency gi manungda leiba Khongman Gram Panchayat asida su Jal Jeevan Mission gi matangda thigatpada yamna ngakliba si Khongman Gram Panchayat na konbe area asida school mari amadi angalwadi kunga teret thaknaba ising pi thaknaba phanganba loikhre haina lenga ki website te thagalakhi hena ngaklibadi haribi school mari isigi manungda yawriba class 1 gi 10 phawba tamba primary school oiriba Federal English School asidi sahi kharagi mamangdigi mutkrabani adubu laikhidrabi school asi yawramba sina hena singnaba mani samamnaba kya miyamna pokhale masigi mathakta ising thaknaba phangankhre hariba lemhoribi school ahum asida su thaknaba ising piwigi mami amata taramkhidi angalwadi center kunga teret asigi manungda angalwadi khara changlaga yengluboda angangsingda thaknaba ising asi phawba piramkhidri school amadi angalwadi center sing asi thaknaba ising pibada panchayat asina lupa lakh 5 kaithok lamba sina takpadi leiramba miyangi kanaba pinaba phajakraba JJM scheme asi masak thiale takpani
Common Gram Panchayat Punna Miyoi Lising Taruka Sani Panga Tara Laibegi Manungda Yumthongna Lising Amaga Sahunga Humfuga Matwile Amadi ZZM scheme na Yumthong Lising Amaga Nifuga Humdoidi Taknabi Ising Pikre and Siauri Bigada Bawaliba Yumnak Sahunga Taraga Nipan Lemhori Mata Ansida Angalwadi Walker Amana Taknabi Ising Pangdana Lengaki Center Adobu Ising Pangale Haina website the Yoramba Shida Angak Popo the Natana Miam the Nam Takta Ribrahaina Pianaba Fundorakli Asiguma Miam Gi Kana Bahogoki Whisky Machine Tashing the Kana with the Pidana, see the Kakta Tabak Taudan Miam Gi by Shasing Hainatoki Ribra Hibasi as a Bohangamani, Loinana, Atopa Mapam Sing. A sishing the Swashigumba, Sagundobi Tongs, Mamika Saunatari. School band loops in the demand Tauribus Handopiu Zimi. Private school gi angang puduna ben service Tauribus in the Tuan loops in the Seal gi demand Tauribus Kudakti Handopiu in all Manipur school students transporter association AMSSATA gi secretary Zemi Tongbram na Fongtokri. AMSSTA na Sinduna Pasoi Part 2 the Laiba Development Committee Community Hall Pangtokpa Association Sigi Nipalak Suba Observation Day da Wapamasi Fungdokibani Thoramadu the Zimi na Makataraduna Ben Service Tauribusing asi Labor category the singing Labor category the sing basing asi the Tuan Balup sing Shilgi demand Torakli Basi Labor Tibani Karigumba AMSSTA na Tamli Wapamasi Tabi the Bataraga de Ben Service Tauba Lakh Gadra Hiviki Signable Lady Nakalamurum the Thoramadu Sarugyakiba RK Fortuner Gi proprietor RK Rameshona Ben Service Tauribusing as in a low river Taudangas Yam Sabu Taudang and have a wapam Tamki AMSSTA Gi President Maibum Kennedy Yaunamaruebo Organization Tiagi Lusing Machine Sarugyakiba Thoramadu AMSSTA Gi member or Ramalaki Dravising photo da Laishuka to Nikaikum the Woodki. Kuki Women Organization for Human Rights Thadorakpani haiba press release ama October kitang taramari English ngani kunga manga na mayam na tentak na thamjagi makoy na fongdorakpa wap mamada press release asida Delhi gi Monica da Mistress Bene nengnai them khongsai ko nupi ama mihathina halamba asigi matang na makoy na akan mamong da condemn torakli tentak na sunna mayam na thamjagi duga hausuko ni mayam paus matang sa lusinjarage masama khataba na ubab mayam pu na ngai mina sena channel sigi mai kedi gi mang pham da makata na thamjari